पाउसिदेम पुम ओइबमर ओइब पाउ खरा अपडेट तौजरी से मिनिस्टर बिरेन सरुक यादुना पाउमाई थौनी फेस्टिवल 2023 पांगथोखरे बाली बलेंगक असना सिंगतम खाइदना थोंग मानना साखननबकी थबक के तौखरे से मिनिस्टर सेनापति डिस्ट्रिक्ट की फाइवोंग खुलेलदा ngarangdagi hauna paumai thawni 2023 ki thawram pangthokpa haukhre ngasi thawram asigi ni sanban numita Manipur ki minister and Birensu thawram asida sarok yakhre se minister na thawram pangthokpam da hek thonglaba matam mafam adugi miham na paumai frup ki nat ki visual setuna pareng san leptuna taram na oki loina na paumai frup ki nat ki jagoi isai ka sot ke ngasi ki thawram aduda MLA Singh Minister Singh MP Saruk Yaduna Thorom Aduga Mari Lainaba Calendar Amadi 7-year Minister and Parent release Tauke Thoromasi Basili Langlibus in the Minister and Parent Adai Minister MLA Amadi MP the Kutol Fort Kaya Kutol Tamki Thoromaduga Mari Lainas Minister and Parent Wangang Laduna Pongdoki Badi Langagas in a sing tam Hiva Kaidan Thong Manana Sakot and Bagi Tabak Sakon na bagi tabak kaya pangtok to na lagli go to hills ki tharom pangtok to na singi mafam sindakari awat palay bagi khangdok to na project kaya paikit kre masidan hat na tongan ba sengkot sakat bagi tabak kaya so paikat no lagli se minister na makata na fongdo kibadi haujik di mamangai matamgi Senapati district haibadu oidre matamamada Senapati district ki miyam ka matamadugi lengha ka pau phong na pawat padagi Sakwa thorang ki thabak kya paikhat pangam ki dabadu aujik lengak asna Senapati district ki oina sakwa thorang ki thabak kya paikhat pa ngamle se minister masa mana Senapati district da yamna toina lakduna sakwa thorang ki thabak kya paikhali basi mamangda amukta tawkhiwa uramloi haiki aujiti Senapati district da often gym Imam market trauma center blood bank amusement park kya thambangamle loina stadium sabasu loisila gadore Senapati miyam na Imphal laktuna analayang ki thawak torombadu haujiti singki district khudimakta analayang ki khudong chaba lenga ga sina phangan pangable hana phongdoki ngasi ki thoromatu da paumai furup ki maikedi ki minister and Birenda memorandum amasu khasina ki loina da paumai sina memorandum adu da panki ba wafam sing thapako na pangthok tuna hona gani anasu se minister na tiliba miyam adu da thajaba biki nakalamorom da Manipur ki governor la Ganesan na lenga ki minister MLA Singh Marilinaba Officer Singh Amadi Khunja Singh Wunaduna Besnopur District ki Sakwa Thorang Singh ki Thabak Singh Paikan Anaba Wang Paukum Taudana Wari Sana Kare Manipur ki Governor La Ganesan Manipur Lenga ki Minister Singh MSPDCL ki Chairman LDA ki Chairman Besnopur District ki MLA Singh District Level Officer Singh Civil Society Organization Singh Khunja Singh Wunaduna Sakwa Thorang ki Hiram Kiada Awarafa Singh Tanava Interaction Program ama District Administration Besnopur na sinduna ngasi Kombi Kangsi Pung da pangthokre Tharomadu da Manipur ki Governor La Ganesan MSPDCL ki Chairman Suwaripa Thanga Kendra ki MLA T Rovindro LDA ki Chairman M Asni Kumar Painam Kendra ki MLA Ainalini Kombi Kendra ki MLA S Premchandra ex MLA S Bir Governor ki Secretary WBOV DC Besnopur L Bikramna Atoi Bamitung Singwena Sarogya ke Tharomadu da saru yakiba miyoisina sakwa thorang ki hiramda makoi ki apamba sing tahoningba thabak sing ke hagi matang da governor MLA sing district administration sing ki officer sing civil organization sing ki miyot sing amade saru yakiba miyam ga ithai lakhong lawu singu lambi thong education water supply health na sing ba sakwa thorang ki hiram ke ada ohang paukum tauduna watana ki Tharongga mari lainana governor La Ganesan na fongdoki bada mahakna mini India ni hanariba state asigi miyoi kanglu khudinga unaduna watana papami Zanta darba pambagi saruk ama oina ngasi su official visit lakpani hana fongdoki COVID-19 ki matamda pali palinga kasi proactive oivana awa bhanthagi atuba voluntarily vaccine kapthok pasingna hena ngak thok pangam gani atai ana basing manghana palinga ki thorang sing miyam na sawasi haiki Governor Makata na fongdo kibadi ngasi su MLA Singh yawuna miyam ki khongjel Assistant Minister da su soidana yawgani lega ki amadi District Administration ki paikhaliba sakwa thorang ki thabak sing chu miyam na pamba fanglibra fangdabra khangdo pangam na bane Indiana super poor country oina da bhawna raga su horok lepan ha ke drug da edik orakpa si laibak thibani masimuthan na pamyam da lega ta mateng phangbiyo drug sung basing yon basing profit ha basing marufang na muthan na bhawna binasi G20 asisu state khudingi program tawgani Manipur da su lokdak ta pang thokani
Lokta kasi kanna pa miyam hot na kadabani loina da G20 da saruk yapat la kadabasing ningthi na okpisi Bisnupur district kasi malem gi tourist ki mapta ihona na phona minarasi district kasi da nupi singi saining school amasu athoba matam da lagani haike Manipur da pangliba manam nungsiba amadi hidak sembada khwaidagi kanaraba pambi sing sinabum khangdana leire Dr. Yorin Tomba Manipur da mahirol dagi panglaklaba hidak sembada kanaba amadi manam nungsiba pambi sing hasi matam ka chunapa khulai awat famadi sinafum khangdabana lupa lising da tanpi yaba volam sing hasi sinafum khangdana leire haina MSME Technology Center Imphal gi deputy director Dr. Sinham Yorin Tombana phongdokre Wafam masing hasi Ministry of MSME Government of India gi biang makhada MSME Technology Center Imphal amadi Dem College of Science Botany Department ani na kusamlana sinduna nubit ahumni chona pang thokadaba training program of primary processing and value addition of vegan and aromatic plant gi audokpagi thoromda Dr. Sinham Joyre Tomana pangdokhibani pangdokhiba training program audokpagi thoromadu damphangna makhatan haikibadi Manipur da pangliba medical and aromatic plant singasi limited resource orgasu top topa magul lehriba posakadugi commercial value adu laupangamdri masida center asna ngasi gi program asi Bangtudna commercial value adu karamba mafum phawo changchin na loba yakadagi habatugi matang da khangba ngamlagani lamdam asigi miyam amade hagolakliba mahiroi singnasu lamdam asida fangliba resource singasi sinaduna karamna tawgani habagi matang dasu center asina miyam gi mateng pangna raba ngai duna leire lamdam asda leiriba kana ba pambi singasi karamba mahung da sinaraga thabagoina onthokpa yakadagi amadi masinam kyam da kya yamna kana ba piduna miyam gi Samilon da mateng oigadagi amadi mahausagi hidak kana ba amadi manam nungsiba pampi singasi karamna sinaraga ai gi oiba sentok lambi ama semba yagadagi habedugi matang da mahiroi singda natana miyam da ngasi dagi hauna pang thokadorba training program asina khangan ba ngamlakani hanu sumhakna makhatana phongdokhe DM College Science Botany Department na pang thokiba training program haudokpagi thoromaduda DM University gi Vice Chancellor Professor N Rajmohan Singh na chief guest DM College of Science ki Principal Professor N. Bhuvneswari, MSME Technology Center Imphal gi Deputy Director Dr. Sinham Jorin Tomba, DM College of Science Department of Botany Head of Department Dr. Ranjana Rajkumari na mathang sina President amadi Guest of Honor oina sarugya khiba galoinana Department asigi faculty members sing mahiroi sing amadi MSME gi faculty officers sing su sarugya khi kar ame accident thokpadagi miyoi mari sogle National Highway 102 gi saruka moiriba Thawal Bazar gi Delight Hotel mamangda kanang nupitang pung tara makai rom tarakwa matamda Baleno ka registration number MN04P 1693 asi accident thokpadagi gari adu to tonglakpa miyoi mari asoka panang khari Asok pasing adu khudak ta Imphal gi North AO sida leiba Ras Medicity da pokatuna laiganaki soglapa miyoi mari adu di khongman basi khongdagi laire lakpam Roshan Singh sahi taraga mapan Apok El Iboton Singh Jarpok Khorom dagi Telem Sanajauba sahi taraga mapan apok pati Maglemba Singh Yarpok Khorom dagi Sarangtem Sidalje Singh sahi taraga mapan apok pa S Somo Singh amadi Jarpok Khorom dagi Khaidem Barem Dam Singh sahi taraga mapan apok pa KS Rabi Kumar Singh kawi haire Private School khara anauba session ahunare organization Laigang na afafu mahiroi puthokna na bagi lakhulakpa thaurang amu oina English ingani kulhumdoi gi academic session asi February 4 class tawna ba khangan kiba lairabasu Thawan district ki manung chana laiba Private School khara anauba session lisingani kulhumdoi kunmari ahuna ba thengna ba yaure Kanglaipak Minority Welfare Organization Manipur gi Publicity Secretary na Kodepi duna thadorkpa cherolamada thawangasi tawdana ba hanna lubasigi maikedegi Manipur rat laiba mahiloisang khudimakta media da Media gi kuthangda khan ki basu laikhrabani amade ngasi gi lenga ki makhada lairiba government employee JEO singda khangan ki basu laire JEO sing asi mathau tawribra natragna khangna tumduna lairabra hainlu pasina singnaba laire government lakhur kiba order su thawai usidaba mailoisang singda kari action lawgadoribano government employee amu oipagi isagi thawdang su ngapa ngamdrabadi phamdagi resign tawbana asumba khongthang oigani ana lupasna makha tarakle Popi marakta jagoi sava fadraga wangang luba editor fabasi laibak thibani Hareswar Sahi mari mangagi mamangda Manipur asi drug puthok pusin tawbagi transit lampi ama waram labasu BJP lekangna het lak padagi state asi malemgi drug ki mapta drug puthok pa state ama oiba ngamkhre ana Manipur Pradesh Congress Committee gi
General Secretary Administration Haresot Goswami na pongdokre. Wafam asing asi BD Road Labor Congress bawan depang thokiba paumi singgunaba amada pongdokladuna. Ta ahumlom gi mamang dalab damasigi masak nairavi losingbi amana popi barakta yagoi satuna photo thagalakpa matamda lenga kasina phaba punbagi wafam takide. Adu bahauzik sa tariba war on drugs ki matangda panel discussion amada miyam ki waiwa wafam khara pongdoklabagi damak lamdamasigi masak nairaba editor amapati police na mayumdagi phagale. Leibaka segi Home Minister lakani habagi harau bamarakta war on drugs ki khongsang sangsiliba lenga kasina popi tharambadagi toknanaba khulgi Pofi Tarambadagi Toklaba Kulgi, Piles Save Singh, Taram Okpa, Amadi, IRB, RD Department Yauna Nauna Tabak Sanglaknaba, Musing the Appointment Pibagi Program, Yauri Basimak the Manipurgi, Tihasta and the Han Marihaike. Nakalamrom the Ain Gimatungina, Hemanta Kumar Vo, Police Station da Samon Togani, SB Infales. Sanalebak Pausigi editor Hemanta Kumar, Ningombana local TV channel Amagi Kanana Nabagi program da Manifu like an Paikaliba, War on Drugs campaign Gimatanga, Wangang Bada. Manipur Police ki moral antananaba amade puning thawgataba gitamag editor Himanta Kumar Ningombo Police Station da samon tawani an Imphal East District ki SP na press da thadorpa serol amana haire serol na makata na hari pati Manipur lenga na Manipur ase drug state amo ohendanaba paikalakli ba war on drugs asibo mai fakana ba Manipur Police na angam pathagta thabak paikali asigumba tanja sida editor Himanta Kumar Ningombo na war on drugs ki policy da sapu pi ba yaba amasong Manipur Police Department ki moral antagadaba amadi Puning Takulay da Pamongda Wangangki and SB na Presta Tadorok Serola in Haire. Loina na editor Himanta Kumar na Fondo ki wawa from Atuki Asum Sumda, Kangduk na Pagirmagda, Ain Gimatung in Hem and the Kumarbo, Police Station the Samon Taukibani and Serola in Haire. Paugi mi Pampangtok Paluraga Paumising, Lupa, Chamasama Yelak Padagi, Sagaraga Langsin Gre. Ngasidong til Manipur Democratic Front na Manipur Press Club tapang Tok Paugi mi Pam Amuda Paumising da Lupa Chamasama Yelak Padagi. Imphal Times ki editor Kumoksam Aringku na thawngado pamisung bo sitaba utpani haituna mangonda pirakliba lepasama adu sekai do na paugi mi pampang thok lepa Manipur Democratic Front gilo sing basing dalang sin khare iramasi ki matang the Old Manipur Working Journalist Union ki president Wangkemsa Samsaida Imphal Times ki editor Ringku na phangdorak pagi matungin hade paugi mi pamadu pangthok pa hek loi baga Manipur Democratic Front gilo sing ba amu ariba sapam samungu hariba miyoi asina paugi mi pam adu da saruk yaba yaukiba pamisinda envelope mama yelaki kodakta envelope hangdoktun yenglubada lupa chama satbi ama yaurangki maduda pamising ba mamal pirak leiba yaba pau yanba yaba ki mongda chatharakpa adu bajaning da botuna senpa madu chakara langchilam ki haige editor ringku na makata na fangdor kibadi asigamba pamising bo antani yengba sel piraga pau henna bagi thawng man ba thabagasi matungda amukana chathabidana ba amjogi makedagi thabak paikhat piu habasu fangdoraki Oza transfer taukhibagi utilization order kakbiyo. Moising High School ki Oza watpagi awapa mayuk nariba si kuakan biyu haina dabi tauringai amasong sahi ki exam taurumdai ki siraba matam masida Oza ani amuka atopada utilize taukhib haibasi yamna laibak thibani mayuroi singi yengpiduna transfer order kakbiyo haina SMDC Moising High School amasong Education Guide Center EGC Thawal Moising na mari leiraba authority singi pungling singsilagli Moising High School gi SMDC amasong EGC na sindunangasi Thawal Moising da pangthokiba paugi mifam amada SMDC gi convener Rohina na haike Moising High School gi laifam thokfo section post gi arts graduate ozani science graduate ozani assistant headmaster amawali loina namitai megi oza amasong nupi staff amadalaite oza wali basi pipi nanabadabi tawringai cherakasda ikang khanghaudana handak oza ani Minazan Science Graduate Oza amasong Ayub Khan Hindi Graduate Oza aniba utilize tawkiba asina amuka hena awaba mayung nalle sen leijada pa mahiro sing amasong Garcian sin itatatana laglaga Oza awat pa hapiduna lairik ningtina tamba pangan biu hana taksilagli mahiro singi kanbiduna Manipur lenga ki CM Education Minister amasong Marilinaba Authority singna atubada Oza ani adugi utilization order asibo takpiu haina pungning sing silagli EGC ki President MM Abdul Razak na phangdorak pada school asida mahiroi sani yangkai tamli masigi manungda sada marforom de nupi mahiroi sinoire adoba mes or oiraba mahiroi nupi masa kaya tamli ba school asida oza minazan khakta nupi staff hoina lerakpani mahiroi nupi masa sing matamatam gi isu sing da mateng tawriba oza minazan bo adoba school amada utilize tawrakiba habasi yamna laibak thibani utilize or tok pada yarokliba oza ani hasi school asimakta da yamna kanna Hona jarakpa oza singni makoigi utilization order adubo kudakta kakbiyo. Makatarakwa atopa pauda
Pakistan da economic crisis mayoknabadagi shopping mall sing nganna thong lonanaba hukum tawkhre. Pakistan da economic crisis mayoknabadagi shopping mall amadi market sing numidang pung 9 makhai taba matamda thong lonanaba khangankhre an official report magi matokina phangdokle. Pakistan da economic crisis mayoknaribasi hantananabagi pandam moina anova energy conservation tawnarbagi thawrak oina khongthangasi paikhalakibani. International Monetary Fund ka wari sanaringai cherakta Pakistan na thawangasi chatharakibani. Pakistan ki Defense Minister Khawaja Muhammad Asif Hamadi, Prime Minister Goltab Das Virna hai kibada government anova energy conservation plan ki saruk oina establishment asibo nganna thonglo nanaba warep laure. Pakistan government ki cabinet na anova energy conservation ki plan adu ayaba vikrabani authority sing nasu waiting hall amadi restaurant sing nabidang ki pung tara manungda thonglo nanaba khangan khrabani. Government local liba khongthang asi energy save tawnanaba amadi mapal lamdagi pusilakpa thawgi mabal tangkhalakpa thingnanabani. Pakistan ki wena sahi kuding ki wena mapal lebaktagi thaw leibada dollar billion ahong ki sangda sading dawri. Pakistan ki electricity ambadi mapal lebaktagi pusilakpa thaw na operate tawbani hairi. Housing pabagi wena di shopping mall amadi restaurant na singba thingjin basi yaning daba yawwa miyoi sing thorakli. Government lawri ba warep batu handok pinabagi wafam su taksili. Pakistan ki miyoi ambadi nabidang athingba matamda posai leiba amadi restaurant sing da changlaga saba thakpa tawnai. Business leaders in the Fondo Kibada, Pakistan, Pakal Gliva, and over Kongtang as Namakoge. Establishment the negative oversight Pigane. Masimarwen government coronavirus thing about lockdown, Tamsin Badagi Awabagaya, Amabayuk Natuna Lakravani, Habaki Wafam Pongdokle. Pakistan given English singani Kungamatwedagi Horaga Corona, virus Nabadagi Mio, Lissing Contraga Taruxi, Aduga, Mio million 1.5 Nalina Asinanaki, Hausi Pakistan na IMF ga dollar billion. Taruki bel out ki condition kom thok na bagi matang da wari yamna kana sanari bane. Pakistan government di lepa kasida post sai tang bagi mabalasi hengalakani habagi nungnang ba lairi bane. Food poisoning thaudok da mioi chama laikana khibadagi Kerala da hotel nifuga humdoi thingsin gre. Dharma ga mari leina pa tharma da asa thak sing sarban piyama si khibaga loinana mioi chama hostan sinda pukhatuna laikana gre. Food poisoning ki thawang oiram kani ana chingna badagi Kerala langa ki food safety department state asigi tongan ba establishment sabri kun kama panda inspection chathaduna yangsin khraba matungda hotel nifu gom doi thingsin khre ngarang department asin inspection chathaki badu hotel amadagi asa thak sing lawtuna saruba miyam barak tagi kotai amdan pi amalai khidaba kloidana myoi kya marom laikana khraba matungdani state ki health ministry na phongdora khiba matungina athingba thamgraba establishment nifu gom doi anogi panungda Kungamathoidi license amada faidana asa athak yon bagi thabak chatharambani aiba khangbangam ke hotel ni fugum doi asiki manungda kungani thoina ka hena mod pamongda chalarambadagi karbar adu makhadan tawpa yararoi haina athingba thamgre asiguma makal ge institution sama contract ni panda notice issue tawkiba ga loinana for example ni fuga mari changengi damak laboratory ta thakre haire state lenga ki health ministry na makhata na phongdo kibada inspection chathabagi thorang asi Kerala ki mafam sing chin thungna pang thoki gani haike Kerala ki health minister Bina Zios napi ama food poisoning da laikhidaba amadi atoba miyo chama laikana ki pathawdok atoki matungda prop sathana bakhangan ki bani Kerala ki Pathan Mathi da district ta leiba case by 4 area da lebak thiba thawdok adu thoki bani food safety commissioner luching batim na chathariba inspection atoki akupa report ama athoba matamda submit tawrakna nabasu health minister asina khangan ke Haukiba December kun kamapanda baptism ceremony amadam yam chona tinduna hotel sing atudagi asa thak leiduna sakhibani makoina mayumda handaraklaba matungda over 5 na sing bathoruktan tongan ba hostel sing dalai kanaki kodai amdagi nupi ama thodok adu dalai khide masigi matangda police na case amasu register tawthuna thikali bani hairi lisingani kulhumdoigi ahanba winter storm na US da snow flood tornado ki akan basapo pirakre Sahi horak pada US da lakiva khwaidagi ahanba winter storm system asina unpuba akan banung sidamade freezing rain jansinara gangarang leibak kopanamit dagi US ki awang thangba plain dagi upper grade lake region phawa akan bamongda sisinba horakre piba masna akan ba tornado amasong ising isawgi akiba US ki kharom da chawna thorakpa yabagi akiba leire aina phongdorakle Laibak asiki National Weather Service NWS na mangjong na pirakpa laibak ki oipa pauda lakada panamit khani asta pung amada NC amadagi ahom phawa thana snowfall tawraba yai Masimarwena Nebraska South Dakota amadi Minnesota da laibak ko panamit tagi taba horakrabane
Baktangna un tava asigi roinana nong khakwa lawba amadi masidagi hendoktuna unna leimaida phidabagi mathakta thana tarakbagi othopalai hana NWS na phongdorakre Leibaga sigi maru eba city sing un puba akan banoksi sing da leptana sesilakliva asina maram oiduna sathoksa sen tawriba lambisna gari chen ba yabagi othopalai raroi laisin thana thaba amadi phamjit lapa nong sing chu tharakpa asina maram oraga gari thawada chauna awaba mayuk nagadabana lambis athoksa sen tawdabani hena phagani hana NWS na makha tarakle NWS ki mot matung in na pirakpa winter storm ki section warol da hai Minnesota da leiba St. Paul amasung Minneapolis ki mafam sing da unpu ban hongna reason asigi awang mai kai fawba akan mamong da surakani masigi matung dabada heavy snow mapai na lambi sarak thung na paikhat bhaurakani hana phangdorakle Wairakado riba tonando gi khongsada sida akha karau amadi brazita bagi thawang sing thorak payai hana section wa phangdorak pagaloinana Louisiana, Mississippi, Alabama amadi Georgia romda sangsilaktun asoba ising isau thogan bagaloinana Khathang ba maikeda kahena awaba madi khudong thiba tholak payai hana section wa phangdokre NWS na phangdorak pada hoki balebak pupon namit ki ahingda tongan ba mafamda tonando nifan thoki bagi report laire masing madakta akan manungsit baram oiduna US ki tongan ba mafam sinda uwa port line amadi yung kaya manganta kalamle hana phangdorakre System masigi sarukam oina khadagi awak mai ki fawfa akan banong lai nongsit asina unbu ba nonggaloi na akan ba sapu piram kre aduga laiba ka sigi khathang ba mai ki da kahena sathi ba mahungda akan banong amadi kahena ingbagi tawdok sing thawan kre han NWS ki meteorologist Helison Central Lina phangdora kre Tawang asina maram oidana hauki balaiba pupon metagi Minneapolis da leiba St. Paul Airport da pai kada flight chani hena cancel taw kre han flight tracker gi mai ka dagi phangdora kre Awang tangba California da hujiksu leibak pupun mita thokiba snowfall flood amadi tonanto na maram oidana mud slide sing thokalamba power outage sing mangan takalamba outage sing mangan takalamba mati lambi satpa yadan lairiba kaya aduragi samjin na ba akan bathabok paikale Russia ki lanmi sina mobile sina badagi sab chana location khang badagi Ukraine na line na target tawduna lanmi marfu gi madak hat ki bani Russia na Ukraine da leiba ka sigi troop sing na mobile waidana ba khangan krabasu Russia gi lanmi sing na lon na thupna mobile sin na badagi Ukraine na makoi location sing chapchana khang badagi line na target tawdun sauna misimina thoki bani haina Russia gi makedagi phongdokre Russia ki defense ministry ki makedagi phongdoki bada Russia ki lanmi sing na aina yadaba mahung abatha mobile sin na bana maramoraga Ukraine na makoi ki lefam sing line na khangtolaga attack adu sathara ki bani Ukraine na sathar ki attack adu da Russia ki lanmi marfuga mapan sigi masi makhata na su hengalak pa yana lai hairi ahan bada Russia ki makedagi phongthokiba awafam amadadi Russia ki lanmi homfogo homdoi namajin bitte Ukraine na haugiba attack tawgiba attack sathar ki bani Russian commentator singi marakta sounding ba pok pa hengalak ba zerakta defense ministry ki reaction asi la ki bani Russian commentator sing asina Ukraine da sathariba lan asigi matangda wafam ke ama phongdok na ba hengalak li bani Russian president Vladimir Putin da Saupagi mota marwena military commander sing da madaw karam na masing jamlaba lanmi sing adu khulai paipam amagi marak nagna tamli bana hana social media da masing jamlaba myoi kya amana sounding ba phongdok palai khrabane President Putin ki maike da gi Ukraine na satharaki ba attack atu gi matang da kari gumba wafam amata phongdok palai tre handa ki tha khara gi matam masida lanpam eham da Russia gi lanmi sing ase maring hantu da salabane Russia ki defense ministry na Ukraine da satharaki ba misal attack atu gi matang da phongdok ki bada US na supply torokpa Hymer rocket launcher sinaduna Makif kada sa tharaki ba attack adu da misal mari de Russian latmi sina lairiba Bogestan college ta tasilakhe Ukraine ki nopok thangpa Donetsk ki regional capital Makif ta asida twin city ne Ukraine da sa tharaki ba attack adu ki matang da thejin umchin bagi thabak sa thagi bada attack adu ki maroi ba maram amadi latmi sing adu na mobile phone lala sinna banani haiba khangbangam le Masigi factor asin maram oraga yekna basing na lanmi sing life amado track dagduna khona bada laina khangbangam bagi attack adu sa tharagi bane Aroibada content sing asigi marui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punama padaga jari channel asina dom da kana badi subscribe tawi business subscribe tawi romoloina like and share tawu suka wi ka nupna makpo amakhana thaga jari